Akashbani Imphal, Thokchari Paugi Sakta. Sakta Masida, Isauna Solaba Mafamsingda Medical Camp, World Food Safety Day Thoram, Manipurda Anobusaho Makal Putokiba, Idul Zoha Kumai, Amasong, Paugi Saktamda, Tamenglong Zilagi Pauda. Imphal East Zilagi Isauna Solaba Mafam Kayada, Haksel Bibagna, Lemna Langbigi Camp Sing, Leptana Sathari. Isaw Thokraba Matunda, Ising Amor Precision Rubadegi, Tongan Balaina Kaya Tolapaya Bagi Waitopa Lady. Asigumba Pibam Asidegi section Naba, Equipuna Honaminasi Haiba Apil Tauraduna, Imphal East Zilagi Medical Officer, Laurembam Indira Devina High. Flood ki ising si contaminated ising oil, duren amasong sewage, amasong pukhi nala, simyamgi ising silo ina mix tauraga, hoji tunga galay jaga sing mahik matay na sausagi lereba ising ngakto oidoini. Aduna ako injection jaga dabasi ising thakna na basima, hand washing sima, thakna ba ising si phajana chlorine tablet thada biba bleaching powder thada biba natraga su ising je minute kun muki matam si sawhalaga indhala matunda sizinaba akoina khongkhut natraga na hakchanggi any body part asopan leragadi adugi jaga sing du dai ising contaminated water khoigi flood water si thenghandaba karigin habada kinda asopan leikhragadi sing du yauriba tongan ba mahik sing tetanus hairo hepatitis A hairo natraga na leptospirosis hairo typhoid ki mahik hairo smain tona mahik myama ising amot pasidagi hakchang manungda changgina bagi chance moida phangi sigi matang sidai na thamjaning badi contaminated water sidagi khoina maruina kumdaba yadaba natraga na thengudaba yadaba tanja oiragasu khongkhut natraga contaminated water singdu thenghiba jaga singsi hakchang se loina bak chamthokpiba aduga skin da khoigi sokpapanba leiba mafam singdu dai da kaigumba thengdana leiragadi skin da puri gumba hagajaba gumba ti tawgali. Manipurda World Food Safety Day Thoram Thangjanumita Pangthoki. Raizigi Haksel Bibaki Food Safety Administration Sinduna Pangthoki Bathoramadugi Sarugama Oina, Kanglagi Nongsup Tangbasana Tongdigi, Wakathona Masulam Taki. Palan Thoromasiga Marilina, Imphal East Zilagi, Food Safety Administration Gi, Designated Officer, Dr. Laikuram Kripriyalini Nahai. Matam punamakta akoina afaba chinchak chaduna science ki knowledge tubu sizinaraga punamak laina tina kaya de ngak thokaga action loboduni action haibase akoina guidelines advice mayam mase scientists mayamna loimak develop tawrpa ngatani aduna government na matam punamakta science tagi mating loduna information kaya ama policies kaya ama semli bani aduna food business operator mayambo scientific advice aji apply tawduna akoi good production practices kaya follow tawbina wa singzari aduna consumers mayam na shu science the back tawba advice mayam follow tawduna afaba chincha chaba aduga leina tina kaya tagi ngak thokpa haibasini. Imphal West ki Lamphel Patulaiba ICAR Research Complex for Northeast Region Manipur Center na RC Mani Sakhau 1 Haiba Sakhau Makhalama nauna puthokre. Anoba Sakhau Makhalasi Imphal gi Raj Bhavan da ngarang pangthoki ba thoramamada Raijapal Ajoy Kumar Bhalana miyam da khutol tawba oina release tawki. Nauna puthoklaba Sakhau Makhalasi gi matangda ICAR Manipur Center gi scientist Dr. Konsam Sarikana Akashbani Imphal gi e pau kangbuda asumna phongtokli. The RC Mani Chahau 1 haibase koi ICAR Research Complex Northeast Hill Region Manipur Center na develop tawjabani masigi variety asi koi anembo ibana ma se tuganba han lejaba koi land races variety traditional variety sing se 2.5 tons per hectare mo chathok che oije ado khoi hojiki anoba puthok chariba variety RC Mani Chahau 1 haibasti matter 1 meter muktang wange aduga magi chathok se 4.5 tons per hectare mo almost double khoi hana lejariba traditional variety chahau koi reton chahau amubi hoidegi almost double mo magi chathok che lejai aduga ki hana gi lejaramba traditional variety singjidi thong bada kitang kuina change ado khoina puthok chariba sidi thong bada su tu na mulle aduga chaba tumba khotpa da ju khara handai aduga magi manam mahau adugumbadi ambu mangde hana gi duga loina manai.
Manipurda Musalman Singi Shanglaba Kumai Idul Zuha Dharma Gisanabi Masung Harauti Yambaga Loinana Tangzanumita Pangthoki. Masajid Singda Lai Kurumba Samin Taminaba Masung Kodol Ponpinabana Kumai Asigi Mapungay Basaktam Oiki. Kumay Asiga Marilina Pauna Bazar Leba Zame Masjid ki Imam Maulana Khurshid Ahmana Asumna Hai. Idul Azhagi Kurbani gi numit asida sasan sing lelaga Kurbani tawi Kurbani asigi nungi oiba wahan thokti aikoi miyoi bana isagi apamba aningba amasung awaba sing khangjellaga atopa hingminnariba taibang mi isilinau singi damakta khallaga isagi apamba singbu Kurbani sacrifice tauba amasung atopa singbu nungai na hingkinabagi damakta khanba aduga mipung khudingmak na wasigi wakhal asi khanba taragadi samaj asida yamna tangdu leitana ingna tapna punsi lenba yagani haibagi achauba para amani. Akasbani Imphal ki pau ki saktamda aikoi ki Tamenglong paumi Ringbom Kamaina Tamenglong Zilla ki matangda piba paudam. Tamenglong district dasu malemgi mafam kayada chatakhiba June tang mangada World Environment Day 2025 Ending Global Plastic Pollution haiba thimda District Administration Tamenglong Forest Division Rainforest Club Tamenglong na sinduna mafam kayada chatakhi. Dailongkin Khunda Deputy Commissioner Tamenglong Dr. L. Angsim Dangsawa IAS na Ek Pet Ma Ki Naam program launch tawduna u sara kaya thaki. Madugi program aduda Kasam Thai Phaiga Gengmai CEO ADC Tamenglong and Abonpo Christopher MES ZEO Tamenglong KS Hitler Singh DFO Tamenglong Joel Gengmai RFO Tamenglong Johnson Kundrakpam RFO Tamay Rainforest Club Tamenglong gi member sing amadi school gi satra sing na surog yakhi. Trinity Public School dasu Rainforest Club Tamenglong amadi Eco Club Trinity Public School na punna sinduna World Environment Day program chatakhi maduda tree plantation drive painting competition pangthokhi. World Environment Day adu Tamenglong Forest Division staff amadi Rainforest Club Tamenglong member sing na Chilon Village Authority ga punna Chilon Khunda chathaki Tamenglong District manungda World Environment Day 2025 program kaya chathiki bagi maramda KS Hitler Singh DFO Tamenglong na asumna paudamki. Malemgi mafam pumnamakta pangthok nakkibagum World Environment Day 2025 Tamenglong Forest Division nasu District Administration Tamenglong ZEO Tamenglong galoinana World Environment Day World Dailong Village the school student amadi district level officer singaloinana pangthokhi. DC Tamenglong Sri Angsim Dangchawa IAS na tusingduna Ek Pet Ma Ki Naam 2.0 program hudokpiki. Amaromda Silon Village dasu World Environment Day 2025 Rainforest Club Tamenglong Silon Village Authority amadi Tamenglong Forest Division na sinduna awareness campaign on ending global plastic pollution haiba thimda pangthokhi. World Environment Day 2025 Tamenglong Forest Division na Silon Village da Amur Falcon Khoipuina natraga Tamun Pui haina khangnaba asigumba global gi migratory bird oiriba usek achibu thawai haksang yauna ngakpi senbidam ki damakta thagatpa phongtokhi. Aduga mamang sahi 24 November nipanda satellite transmitter naplaga thadokhiba usek Silon tuna South Africa yaururaga amuk hanna Russia gi Amur state ta tek gaidana thumkhre haiduna paudamki. Hairiba Silon 2 asi lagliba sahi October gi 2025 asida Silon Village da amuk halakhigani haibagi sadu mayamda paudamki. Atopa school kaya dasu World Environment Day numit asida usara kaya thakhi. Tamai headquarter dasu Tamai range ki staff amasung Liangmai naga katinamai rongdi galoinana usara kaya thakhi. Thokchom range gi makada su Namtiram Youth Club Namtiram Village Authority galoinana usara kaya thakhi. Apunbada usara lising taret hena numit asida Tamenglong Forest Division gi makada u thakhi. District Hospital Tamenglong gi medical staff singnasu World Environment Day 2025 Ending Plastic Pollution haiba thimda chathaki. Dr. Maja Chunglu CMO Tamenglong amadi Guidiathiu Kamai
Medical Superintendent's District Hospital Tamenglongna Lutsingduna Beat Plastic Before It Beat Us haiba sloganda u chara kayama thaki. School mayamna summer vacation suti thadokpa hokhiba galoinana Tamenglong District Level Church Christian Churches singna Vacation Bible School VVS team damak thaurang tauba hokre. Vacation Bible School asida oza oigadoriba sing Churches 75 tagi oza 450 henbabu Zelengrong Evangelistic Fellowship Jeff Amadi Christian Education and Literature Department Rongmai Baptist Churches Council na punna sinduna Vacation Bible School Teachers Orientation Program Zelengrong Baptist Church Tamenglong Headquarter da June tang Mari amagi mga da chatraki. Khangjan bayay Vacation Bible School asi Christian Churches singna summer suti manungda angang sing Nursery stage tagi class 12 standard ki manungda leba satra singda makhoi ki class ki matung ina biblical lesson Christian value mayam takpi tambiduna angang sing punsida afaba oiraknaba churches singna paikhatpa special program amani hairiba Vacation Bible School asi churches kayana hayeng dagi hauna program asi numit 10 chathagani. Matang asida Akashbani Imphal gi ipau kangmuna puthokpa sayol gi pau gi saktam loizare khomjin mamusung puthokpa Thokchom Jogendrasit tengbang ba Thokchom Barun lijakhiba Maibam Dwijamani.